ngasi na Sunday gi vlog ni Sunday ni haidana thabak free oi ba laite yang se ai yang ke se ayuk ta haulaga phi simyam se sure atai su phi ka dona phauri asimyam se su loi ra gi chak hinjang mu thonge siga laire cha namathin myam yahalake sina bora ni sina papangi hawai ni nga makok jaw daba akhoi gina nga makok ngasing makok hapaga hawai thongi siga laire ngasing makok hapaga hawai se adagoi sina chamthong ni ai mosori cha de ai lahan doctor jangalure do doctor na mosori cha no hai ai adugi sina chamthong chare chamthong charani adagoi yatai suwali sina khamen buna daw doiba khamen su chaya de duna ai gina bora aduni mathen tomnari se mathen ni tomnari se nungsa su sai nungsa saba siga akhoi phutle Sunday na ne khwai de hena busy ni phi shuba khotpa ma Sunday sina sangbai laite sina to mathena hakawali aduna iche amagi demand jeng halakke ai miam mathena hakawali sigana laire ai chanupagi inghalli sina hagule masu mandau o mandau oh mathena hakawali ga jeng halakke miam nungsada phauri mare andhauna o nungsada phauri na yang halakke sina sinju gi oidoini sinju ichema sinju chaningi na siga mandhauna choiraga nungsa aklawa siga phauri ये बेसन खदा नमहन asigi sinju se otonga daw dabi beson ga chana gana nungsuk haba di hauni na dramando nungsuk to leitre कोई ना हम को जीरी दे ला कनो लौरो खी बनी नत्रा मांदाओ लोई की बतो akoi gi jumi sinju se mandhau na to badana khwai di hauri se 11:30 tare do buna se to bada mulwa yadre ngai dadi mulwa yadre se lon chat lam na re mathen tong na bada lon lo he buna ki tangai ore kamen buna ki tangai wa ya gi jamna mulhaning adi mundabani asidi oirabani se jamna mulhaning adi mundabani do yidi thabak ama jengro ba akan la ramani chumbra mayam su habira o lojare akhoi gi buna se finally mathena ma hakamu hele siga laire nga thau numajing ni ai na mathen se mathen siga laire akhoi gi mathen chaba haurage papa hoi su chare papa hau bro opa hau bro si ai giro hau bro cha mama đâu cầm đồ nó có cái phone thôi mình nên là phone thằng là gì ai cha cha ba family ba phone na dum da na phone bao cái ra thì nó được không aha ấy rin là da ấy là phone phone ho thôi de sau đó chúng nó nắm mà hằng bấy đây nên khi mình trăng cái này lối trăng cái này mình trăng này rồi sau đó baba hậu đó hằng cái này vừa hằng cái này mình lấy mình hằng cái này nó bị ngăn lấy đấy mà cái phone đó hằng cái này rồi nó tổng cái mình cũng đã đâu cái mang nó phù hợp mà nó làm gì vậy mai cha hagule aina hajik siga achar chare hainaugi khara shinta khara thumtak toba achar do siga mana sana na mai thambire swai ga mana sanari siga yi poche lotho ga sana bai thambire ma gina tari cha ba ai phamrang khangoi doi mu jirum thongani alu khamen simbi ga tawraga nong phajana chuthare ngasidi ongairani nipan
ꯀꯟꯅ ꯆꯨꯔꯤ ꯅꯣꯡ ꯐꯖꯅ ꯆꯨꯕꯁꯦ ꯈꯤꯔꯀꯤ ꯍꯥꯡꯉꯒ ꯆꯥꯛ ꯑꯩꯈꯣꯏ ꯃꯥꯅꯤꯁꯤꯒ ꯁꯤꯁꯦ ꯊꯕꯛꯁꯤꯡꯁꯦ ꯇꯧꯅꯔꯤꯕ ꯑꯗꯣ ꯃꯃꯥꯏꯗ ꯄꯨꯔꯥ ꯅꯣꯡ ꯐꯦꯟ ꯍꯥꯏꯖꯟꯕꯩ ꯋꯥꯔꯤꯅꯤ ꯅꯨꯡꯉꯥꯏꯕꯅ ꯍꯛꯈꯔꯅꯤ ꯁꯦꯅ ꯀꯩꯅꯣ ꯇꯧꯔꯦ ꯁꯦꯅ ꯁꯣꯛ ꯇꯧꯅꯕꯅꯤ ꯇꯤꯜꯍꯧꯒ ꯃꯣꯔꯣꯛ ꯑꯇꯦꯛꯄꯒ ꯑꯗꯨꯒ ꯏꯁꯤꯡꯒ ꯂꯩꯔꯦ ꯑꯗꯨꯒ ꯑꯂꯨꯁꯤꯅ ꯈꯥꯡꯗ ꯑꯗꯨꯝ ꯇꯛꯈꯥꯏꯔꯅꯦꯕ ꯌꯦꯔꯨꯝꯁꯨ ꯇꯥꯎꯕ ꯂꯣꯏꯔꯦ ꯑꯗꯨꯒ ꯇꯣꯃꯦꯇꯣꯁꯤꯅ ꯐ꯭ꯔꯥꯏ ꯇꯧꯕꯗ ꯍꯥꯏꯗꯤ ꯁꯣꯛ ꯇꯧꯕꯗ ꯍꯥꯞꯇꯣꯏꯅꯤ ꯍꯥꯞꯀꯠꯄ ꯍꯧꯔꯒꯦ ꯇꯤꯜꯍꯧꯁꯦ ꯑꯣ ꯄꯣꯠ ꯍꯥꯞꯇ꯭ꯔꯤ ꯇꯦꯖꯄꯇꯥ ꯗꯥꯜꯆꯤꯅꯤ ꯇꯦꯖꯄꯇꯥ ꯂꯥꯛꯑꯦ ꯆꯤꯎ ꯂꯥꯎꯈ꯭ꯔꯦ ꯗꯥꯜꯆꯤꯅꯤ ꯆꯠꯂꯦ ꯂꯣꯡ ꯆꯠꯂꯦ ꯒꯨꯔꯃꯨꯔꯤꯁ ꯆꯠꯂꯦ ꯈꯥꯡꯗ ꯍꯧꯖꯤꯛ ꯇꯤꯜꯍꯧꯒ ꯃꯣꯔꯣꯛ ꯑꯇꯦꯛꯄꯒ ꯂꯥꯛꯑꯦ ꯇꯤꯜꯍꯧꯒ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯂꯥꯛꯆꯔꯦ ꯑꯃꯨꯛꯀꯁꯨ ꯂꯥꯛꯆꯔꯦ ꯑꯃꯨꯛꯀꯁꯨ ꯂꯥꯛꯑꯦ ꯇꯤꯜꯍꯧꯒ ꯃꯣꯔꯣꯛ ꯑꯇꯦꯛꯄꯒ ꯆꯤꯎ ꯂꯥꯎꯈ꯭ꯔꯦ ꯊꯥꯎ ꯑꯁꯥꯕꯗ ꯈꯥꯡꯗ ꯖꯣꯠꯀꯤ ꯈꯥꯡ ꯑꯃꯨꯕꯁꯤꯗ ꯃꯌꯥꯝ ꯈꯥꯡ ꯀꯔꯝꯕ ꯁꯤꯖꯤꯟꯅꯕ ꯅꯨꯡꯉꯥꯏ ꯑꯝꯇ ꯍꯥꯏꯕꯤꯔꯛꯎ ꯖꯣꯠꯀꯤ ꯈꯥꯡ ꯑꯃꯨꯕꯁꯤꯅ ꯁꯤꯖꯤꯟꯅꯕ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯀꯣꯡꯉꯧꯒꯤ ꯑꯉꯧꯕꯗꯨꯅ ꯁꯤꯖꯤꯟꯅꯕ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯣꯟ ꯁ꯭ꯇꯤꯛꯅ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯀꯔꯝꯕꯅ ꯅꯨꯡꯉꯥꯏ ꯑꯝꯇ ꯍꯥꯏꯕꯤꯔꯛꯎ ꯑꯩꯈꯣꯏꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯕꯨ ꯖꯣꯠꯀꯤ ꯈꯥꯡ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯧ ꯑꯍꯨꯝ ꯄꯨꯜꯂꯒ ꯈꯔꯒꯤ ꯃꯇꯨꯡꯗ ꯖꯣꯠꯀꯤ ꯈꯥꯡꯗ ꯂꯣꯏꯅ ꯁꯤꯜꯂꯅꯤ ꯀꯣꯡꯉꯧꯒꯤ ꯈꯥꯡꯗꯣ ꯀꯩꯅꯣ ꯇꯧꯋꯦꯕ ꯖꯥꯝꯅ ꯆꯨꯁꯜꯂꯦꯕ ꯑꯃꯨꯛꯇꯪ ꯊꯣꯡꯕꯗ ꯆꯨꯁꯟꯕꯅ ꯍꯥꯜꯂꯦꯕ ꯑꯗꯨꯅ ꯋꯥꯏ ꯖꯥꯝꯅ ꯇꯛꯄꯁꯨꯅꯦ ꯈꯨꯠ ꯅꯥꯟꯅꯕꯒ ꯈꯣꯠꯅꯕꯒ ꯑꯩꯈꯣꯏ ꯀꯟꯅꯁꯨ ꯇꯛꯄ ꯉꯝꯖꯗꯦ ꯑꯩꯈꯣꯏꯗꯨꯒꯤ ꯀꯣꯟ ꯐꯦꯡꯅꯕ ꯍꯦꯜꯄꯔ ꯊꯝꯕꯗꯨꯁꯨꯅꯦ ꯃꯥꯁꯨ ꯁꯣꯟꯖꯩꯌꯦꯕ ꯁꯣꯟꯖꯕꯅꯤꯅ ꯃꯥꯁꯨ ꯇꯛꯄꯗ ꯋꯥꯖꯩ ꯑꯗꯨꯅ ꯑꯃꯨꯛꯇꯤ ꯉꯝꯕ ꯃꯇꯝꯗ ꯇꯛꯑꯦ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯗꯒꯤ ꯃꯃꯥ ꯃꯥꯙꯧꯅꯁꯨ ꯑꯗꯨꯝ ꯇꯛꯄꯤ ꯑꯗꯣ ꯑꯩꯈꯣꯏ ꯍꯦꯜꯄꯔꯗꯨꯒꯁꯨ ꯍꯥꯏꯕꯗ ꯃꯥꯅ ꯑꯗꯨꯝ ꯇꯛꯄꯤ ꯃꯄꯥꯡꯒꯜꯒ ꯊꯥꯗꯣꯛꯉꯩ ꯇꯛꯏꯅꯤ ꯑꯗꯣ ꯑꯃꯨꯔꯛ ꯌꯨꯁ ꯇꯧꯕꯤꯗ ꯑꯃꯨꯛ ꯆꯨꯁꯜꯂꯦ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏ ꯖꯣꯠꯀꯤ ꯈꯥꯡꯗ ꯑꯣꯏꯅ ꯂꯣꯏꯅ ꯁꯤꯜꯂꯅꯤ ꯖꯣꯠꯀꯤ ꯈꯥꯡ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯥꯅꯔꯤꯁꯦ ꯑꯆꯧꯕꯅꯤ ꯁꯤꯗꯒꯤ ꯈꯔ ꯃꯤꯗꯤꯌꯝ ꯑꯣꯏꯕ ꯑꯃ ꯂꯧꯔꯅꯤ ꯃꯆꯥ ꯑꯃꯗꯗꯤ ꯆꯞ ꯆꯥꯔꯦ ꯍꯧꯖꯤꯛ ꯇꯤꯜꯍꯧꯒ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯦ ꯈꯔ ꯉꯧꯃꯤꯟꯅꯔꯅꯤ ꯈꯤꯇꯪ ꯇꯤꯜꯍꯧꯁꯦ ꯕ꯭ꯔꯥꯎꯟ ꯑꯣꯏꯔꯛꯄ ꯀꯥꯟꯗ ꯇꯣꯃꯦꯇꯣ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯅꯤ ꯉꯥꯏꯃꯤꯟꯅꯁꯤ ꯑꯗꯨꯒ ꯂꯩꯔꯦ ꯑꯩꯒꯤ ꯌꯦꯔꯨꯝ ꯊꯣꯡꯕ ꯑꯗꯣ ꯑꯂꯨ ꯇꯣꯃꯦꯇꯣ ꯈꯔ ꯂꯣꯏꯅ ꯍꯥꯞꯈ꯭ꯔꯦ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯉꯧꯔꯅꯤ ꯑꯩꯈꯣꯏ ꯌꯦꯔꯨꯝ ꯃꯍꯤ ꯍꯥꯞꯆꯤꯜꯂꯒ ꯂꯣꯏꯁꯤꯜꯂꯅꯤ ꯏꯆꯥꯅꯨꯄꯥꯁꯤꯡ ꯂꯣꯏꯅ ꯇꯨꯝꯅꯤꯡꯉꯦ ꯑꯉꯥꯡ ꯑꯅꯤꯃꯛ ꯑꯗꯨꯅ ꯖꯥꯡ ꯊꯣꯡꯉꯒ ꯂꯣꯏꯁꯤꯜꯂꯅꯤ ꯌꯦꯔꯨꯝ ꯊꯣꯡꯕ ꯂꯣꯏꯔꯦ ꯈꯥꯏꯅꯁꯨ ꯂꯣꯏꯔꯝꯃꯦ ꯑꯩ ꯚꯤꯗꯤꯑꯣ ꯂꯧꯕ ꯀꯥꯍꯧꯔꯦ ꯁꯤꯗ ꯂꯩꯔꯦ ꯈꯪꯗꯦ ꯍꯥꯎꯒꯗ꯭ꯔꯥ ꯍꯥꯎꯔꯣꯏꯗ꯭ꯔꯥ ꯑꯩꯗꯤ ꯆꯜꯂꯅꯤꯗꯨꯅ ꯑꯩ ꯈꯪꯉꯔꯣꯏ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯗꯕ꯭ꯔꯥ ꯉꯁꯤꯒꯤꯁꯤꯗ ꯁꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯕꯥꯏ